ऑनलाइन मणिपुर की नुंथिल पाव येंबिरिबा पुमनमक पुथोय लाइश्रमना खुरुमजरी अहानबदा मरुइबा पाव कंगलेपा पुनबो खोलाव के अपडेट की लोकोचरके ngarang tonjang CDF amadi JLR ga खुथोंगनाबदा CDF की मियोय मंगा सिख्रे पापुनबो खोलाव के अपडेट की लोकोचरके मैतै सिंगना थांजिंग चिंग काबा ngamdre काइना कुकी रिफ्यूजी सिंगना करेमनरी अदुबु नोंगमदी सोयदना कारकनी हाइबसिदी खंगजिलु नोयगी लमनते Facebook CD refugee masel lamunabagi hatoknabada wai chaire CNDF ki amasu sikre gari accident da miyoy ama laikidre National Highway 37 Imphal Jirbam lambi gi nungba amasung rengpang ani gi marakta ngasi ayuk thokiba lambi gi laibak thiba thawdo amada jen car thawduna lakpa miyoy ama laikidre press na phangba pawda laibak thiba thawdo adu ngasi ayuk pung 6 lom tarabada Maruti jen car adu none dagi nungba tamna lakpa gi lambi da thokibani laibak thiba thawdo adu da laikidroba miyoy adu gi maming chingkhurai gangmai humphugani thoi kawi Tajai Kaifun, Ketrunaga, Village Gini, Taudo Adu Nungba, Amasung, Rengpang, Anigi Marakta National Highway de Meter Chamri Rom Luna, Lokada on Thagibani, Lake Hidrobagi Hakjang Adu Nungba, Police Nalaga Nungba PHC da, legal formality sing Pangtola Bamatung, Arabimato Mangam Pangtong Naba, Imung Manung the Kusina Krehadi. Ngarang numidang surakiba kan banong na Jammu and Kashmir gi Ramban district ta sen baturen khongban da leiba darakun khungang da khudaki isau thokan duna hojik pawd mi hom sikre yum kaya sen thakre haidi ngarang dagi len yaunu surakiba nong namaram oiraga khudaki isau ga loina na singning khai bigi thodok ta thokibani darakun khungang da natana Rambal district ke national highway paring de khunta ba mi kaya gi yum atik akai thokan duna imung kaya na hojik atop mafam da sangjafam loduna leiri local authorities sing na phongdokiba da kan banong aduna maram oiraga anak pata leiba drain sing pathorakpa Dharam kun khungang da khudaki isau thukan kibani khudaki isau aduna yum tara hena sentaki amasung yum kuntra rom akaya toi tokan ki khudaki isau aduna mi kaya senthok panang hudana khudong tingai oiba mafam leirambada gi dharakun police amadi district administration na mi sam hena kan bangam kre hairi thodok asida Jammu and Kashmir gi chief minister Umar Abdullah nungai taba phungto ki bagaloina authority sing na makha tana mating pangbagi thabuk chatta ki ni hairi Union Minister Jitendra Singhanasu Dharakun khungang da thokiba khudaki isau asi yamna sathiba makhal gi isau ni hairaduna miyamna pakhatana leinaba amasung khudong thiba thodok asi khusam naduna thengna ba pukning thagot ki sairak Jammu and Kashmir gi maru oiba highway am oiba Jammu Srinagar National Highway asi tongan mafam manga da singning khai bana maram oiraga phauna ba yadre lambi sengdok ki thabuk haukraba su matam khardi sangki gadawri hairi US ki Department of Government Efficiency dos ki head oiriba amadi Tesla SpaceX Starlink amadi tongan ba global tech giant singi mapu oiriba Elon Musk na PM Modi ga telephone ki khutang da wari sana ba India da Elon Musk sung soi dana lakani hain phongdor ki basi Elon Musk ki samsam ba khongsat oiroi dori hain agency ki pauna phongdorli wari sana ba matung da PM Modi na Elon Musk ki khutang da India ga US ka technology amadi Innovation gi lamda kumang sausin na kusam na duna hotna binakani haina phongdokiba laikre Indian technology gi lamda malim gi khwaidi gi yangna saukolak liba leibak oirakpa asida Elon Musk na mahaki Starlink satellite network ki pandam Tesla gi electrical gi manglan amadi SpaceX gi cosmic oiba hiram gi thabuk thorom sing sauthokna ba miding thamlakpa India asim haki anoba thobok thorom sing paikhatna ba mafum oina urabra haibasi PM Modi amasung Elon Musk na bari sakra matungda akhang ahi sing na hangnarakhi US ki president Donald Trump na thasi ki ani de India da sada kungatare tarif thamjin khraba matung leibak ani gi oiba laloliti ki lamda hongba laktuna US ki problem sing India da hianna laina phanganna ba thorang torokpa asina khudung sa ba loduna India gi market Elon Musk ki Tesla company electric gari sing paktak na pusilak ka trakhanari masdanatna Elon Musk ki Starlink na piba satellite internet India da puraktuna manung hanjil mafam sing da high speed internet ki khudung sawa phangan bangam labasu Starlink ki satellite internet network na India ki security de khudung sa da boirakadra haibasu khang bangamdri panbe abadi mamang sahida Elon Musk na India da lakna ba thorang torom laba matung China da oina sat khituna mahaki tongan ba company singa China ga maru oiba hiram kaya da yana sairol khuek pina khibani China ki People's Liberation Army PLA na energy sin aduna lalun itik industry amasung yung gi thabak thoram sing da kana ba pina ba thorang lingi serakta China gi scientist sing na non nuclear hydrogen bomb mai pak na sanging tawkre hairi China na lokulak liba thorang asi US na Taiwan bungak tokna bigi damak tangak sen bagi lamda tengbang pi bagi thabak sing leptana makha chastar liba sigi mayuk tani South China Morning Post na phongdorakpa warul amada pokhai be yabu masak asi China state shipbuilding operation 705 Research Institute na semkat pani pokhai be yaba masak asigi
ꯑꯔꯨꯝꯕꯅ ꯀꯤꯂꯣꯒ꯭ꯔꯥꯝ 2ꯅꯤ ꯍꯥꯏꯔꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯕꯣꯝꯕꯁꯤꯡꯗꯒꯤ ꯈꯦꯠꯅꯕ ꯄꯣꯈꯥꯏꯕ ꯌꯥꯕ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕ ꯕꯣꯝ ꯑꯁꯤ ꯁꯥꯕꯗ ꯃꯦꯒꯅꯦꯁꯤꯌꯝ ꯍꯥꯏꯗ꯭ꯔꯥꯏꯗ ꯍꯥꯏꯅ ꯈꯪꯅꯕ ꯃꯆꯥꯛꯁꯤꯡ ꯌꯥꯎꯏ ꯃꯁꯤꯅ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯌꯥꯝꯅ ꯇꯨꯡꯁꯤꯟꯍꯟꯕꯒꯤ ꯃꯄꯥꯡꯒꯜ ꯑꯗꯨ ꯂꯩ ꯕꯣꯝ ꯑꯁꯤ ꯑꯦꯛꯇꯤꯚꯦꯠ ꯇꯧꯈꯤꯕꯗ ꯍꯥꯏꯗ꯭ꯔꯣꯖꯦꯟ ꯒ꯭ꯌꯥꯁ ꯊꯣꯛꯍꯟꯈꯤꯗꯨꯅ ꯃꯩꯕꯨꯜ ꯑꯃꯒꯨꯝꯅ ꯁꯟꯗꯣꯛꯂꯤ ꯍꯥꯏꯔꯤ US President Donald Trump's deportation thousil lengakna miyoi kayabu thabuk lawthokhiba amadi Gaza amasung Ukraine ki langi thausil singbu yaningdabu uttuna masing yamlo miyamna Washington yauna US ki city pumnamakta khongjing chingsinkhre White House mamangda masing yamlo ba khongjing loisingna sinmi singda sakti pigedabani ningthaugi mawong leibak ngakpa yaningde Israel khulai piba lepkadabani amasung loisindana leiriba thabuk sing athubada loisingedabani haina thaba banner sing paiduna khongjing chingsinki hairi khongjing leikharna migrant sing bu sawgatladuna khorau kayasu lauki atopa kholau kharnasu Palestine gi phiran haiduna Palestine bu maning makha tamhallu haina akanbu kholau kayasu lauki Ukraine bu sawgatladuna khongjil loisingna Russia gi President Vladimir Putin na Ukraine da lan tawriba si yaningdabu utkadabani amasung athubada lan loisinangedabani haina kholau kayasu lauki sahi asigi January da Donald Trump na US President oina lengak paikibadagi mahaki mapang Elon Musk ka loinana federal government bu singnaraduna sinmi lakani gi mathak thabuktagi pothan kibani amadi tongan ba agency singnasu muthatnaba thaurang tawkibani hairi Donald Trump gi thaurang asibu yaningdabu utuna masing yamlaba miyamna sinmi singda sakti pigedabani haiba kholau kayasu lauki Trump administration na US ki wangmadagi mahitamba lakliba singbu detain tawba amadi university singda senthang piba lepkiba asibu yaningdabu phongdoki Israel amasung Hamas ki marakta soknariba lan asina Palestine kayada sauna saithing piriba asi American Israel da sakti leiraba khulai kaya piba badagini haina maral siraduna rights group singna Donald Trump gi thausil-dagi yaningdabu utki Trump amasung mahaki lengakna leibak adudagi miyoi kaya halhankiba adu yaningdabu phongdokpaga loinana khongjing loising aduna yumlonariba leibak singda nungsihanadana honare haina maral kaya su sikre hairi Al-Qaeda ga mari lenerba Jamaat Nusrat ul Islam wa al Muslimin na Benin gi awang thang basaruk te leiba military post ani da landaza ta junu leibak adu gi Lalmee humdra Hatkhre Hari side intelligence group na ngarang phongdokhiba wel amada thodok asida West Africa da haukiba sahi tararum asida jihadi sing sathakiba khwaidagi chawbal landa amani haiki Togo yauna West African state sing Islamic state amasung Al-Qaeda ga mari leinaba lal hulub singna sahi asida tongan ba landa kaya sathaduna miyam da awaba kaya piduna lakhiba adu Sahel region fawba makatana sandorakni JNIM na sathakiba attack adu da Lalmee humdra sikre haina intelligence group asina phongdokhiba adu Benin Lalmee gi wangangloi Ebenezer Honfogo na hojik fawgi oina wafam amata phongdorakpa leitri Sahel insurgency asi Mali da kumja 2012 ta thokiba Tuareg rebellion gi matung da hodokibani amasung insurgency group asi yumlonariba lebak Burkina Faso amasung Niger na singba mathang sanduraktuna handakta Beni da yoksilakibani Mali Burkina Faso amasung Niger da kumja 2020 amasung 2023 gi marakta military na ku tawduna mihan mipuni yamna thoktuna miyoi kaya lanjinaduna lerakibani lebak sing asigi military authorities singna military na ku tawsin matung da US amasung France yauna nongsuklomgi lebak singa maritan aduna lakibani military authorities sing asina jihadis sing bolan thingnabagi damakta Russia gi mating loduna lakibani JNIM na military post anida landaza thaduna Lalmee sing hatkiba adu Benin gi konung kotu 9 kilometer samgarom lapna leiba Kandi province tani hairi